बिल्ली हुजिती गेट से मन हांगवदी यानी मनुंगदि तला पनोय माने सिसे फागुना राभा उच्च माध्यमिक विद्यालय है सिसे सिनियाबा सी मफम सिगनी तौदुसे केनो थाबन चोंबा सिना पोस्ट ऑफ मनमोहन सिंह तौरंबनी under employed, on coast of boundary wall and drinking water facilities at Jatiya Prathamik Vidyalaya. Honorable MP Rajya Sabha ki Dr. Manmohan Singh under MPLAD fund haido. Sundal sigana gate se sumi chatho se student chatna bagi sina gate asigi manung dani hujiti thong bandaw ni na se manung di bandaw mane ko manung da oi chokidar ka lei mane manung na tari school manung feel pak wa nong ka chudi nungai roi he moi se si school sigi keno dani manung dani field dani oidoi se mayam thaban chongba se si school field siga oidoi ba aduga yi sum charaga sondana lambi sonda jetle sondana sidha khoi lambi leini ba tuni mayam da ina sum share to rai ni jotya यहाँ पे हुई पूरी है गिमी सिना है ना तो हुई ना है ना जाना कितना तो है चावल हुई है से मॉर्निंग वॉक पर ये क्या है मीरा ऐसे अयु बता देने ऐसे धूप खाए फजर जोंगो सी पाबी है क्या फजर कॉलम दाव रहा फजरे मतलब का मुझे अनो अनो वो पाबी मना मने हो बनी न फजरे सी जो अनो वो मना नहीं ने अप्रैल था नहीं अनो वो चुन थोड़े ये मॉर्निंग वॉक चलनी चाहिए कोई ना मी में आप थोड़े हटा ना लागा जी जिसके चट ngली है ना चपदा सुम नुमित थोए जी सोंदा मैम नुमित थोए मीचु मैम उरे नुंगाई रे कोंनां बाबी कैंपिक ना हौरी से गणेश की नी या ओसी जो बेलपाल अखोगी हरिका को मना से क्या नौ न फजना पान खरनु सोंदा ना मंदिर श्री श्री शिव मंदिर ngasi सुम बेल गदैना दुप थारंदरे हनुमान गणेश महादेव पंडित से फन नुआयोनी ममांग दंखमीना फजबनी से फजदा यौं से ममां मी उनारगा वारी सनारी मोय श्री नुपी से एडवोकेट नी सिगिंग से मोय वारी सारी माय नुपादो लेखिदर फजबनी सिसे जुपी से फजमंदुगा तौबने न मैम सोना व्हाइट कलर की ले फजबनी सुमाइनी से मैम जुम से पूरा व्हाइट कलर ले न थल है तो सोना कलर ही है फजबनी से फजबदो तो नहीं सिनेरी से फजबनी स्वाइसी अजीक पमान बनी स्वाइकी सिनेरी से मैम फजन तो क्यों से उबरे जाम फजबनी जुम से पूरा कई हाइटरे लेना कवर तौरे हाइटरे तो सीसे करी लेनो खंगे लफू मना अदुमाय तौरगने सुमाय तौरे लेइसे दुनी से फजबनी सिनेरी ही जाम फजी है itu iya काम करो ना खोगे चेमीना थल्ले मैम थबक तौना बगी ओसिना फजरे लेइसे लम असी सिगे लमजे फबने लेइगे से पाथोए सी फजने व्हाइट कलर की लई एगी मोरोक अखोई मोरोक पाले से मैम बाजार ले बनवाई चावले
ꯑꯃ ꯑꯅꯤ ꯃꯣꯔꯣꯛ ꯑꯍꯨꯝꯅꯤ ꯄꯥꯜꯂꯦ ꯁꯤꯁꯤꯒ ꯑꯗꯨꯒ ꯃꯔꯤ ꯁꯤ ꯃꯉꯥ ꯇꯔꯨꯛ ꯁꯤ ꯃꯣꯔꯣꯛꯅꯤ ꯄꯥꯜꯂꯤꯁꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯒꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣꯁꯤꯒ ꯂꯐꯨ ꯊꯥꯕꯒꯤ ꯀꯩꯅꯣꯁꯤꯒ ꯑꯗꯨꯝ ꯄꯨꯂꯞ ꯍꯧꯒꯠꯈꯤꯕꯅꯤ ꯁꯤꯁꯤꯁꯨ ꯂꯩꯔꯦ ꯃꯣꯔꯣꯛ ꯉꯥꯛꯇꯅꯤ ꯁꯦ ꯃꯌꯥꯝ ꯍꯟꯗꯛ ꯆꯍꯤꯁꯤꯗꯅꯤꯀꯣ ꯃꯣꯔꯣꯛ ꯑꯣꯏꯔꯤꯁꯦ ꯁꯨꯛꯀꯤꯁꯤ ꯑꯣꯏꯗꯦꯕ ꯁꯤꯅ ꯑꯩꯒꯤ ꯌꯦꯟꯗꯦꯝ ꯄꯔꯦꯡ ꯄꯤꯁꯛ ꯄꯤꯁꯛ ꯁꯦ ꯃꯌꯥꯝ ꯑꯃ ꯆꯔꯥ ꯂꯥꯛꯑꯅꯤ ꯒ꯭ꯔꯨꯞꯅꯤ ꯆꯦꯡꯒ꯭ꯔꯨꯞ ꯅꯍꯥꯟ ꯑꯩ ꯆꯩꯔꯥꯎꯕꯗ ꯅꯨꯃꯤꯠꯇꯁꯨ ꯍꯦꯛꯈ꯭ꯔꯦ ꯉꯁꯤꯁꯨ ꯍꯦꯛꯀꯦ ꯇꯧꯏꯅꯤ ꯆꯦꯡꯒ꯭ꯔꯨꯞ ꯁꯤꯅ ꯁꯤ ꯆꯦꯡꯒ꯭ꯔꯨꯞꯀꯤ ꯃꯅꯥꯅꯤ ꯆꯦꯡꯒ꯭ꯔꯨꯞ ꯑꯆꯧꯕ ꯖꯥꯠꯇꯣ ꯑꯗꯨꯒꯤ ꯃꯅꯥꯅꯤ ꯁꯤ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯗꯒꯤꯅꯤ ꯄꯥꯝꯕꯤ ꯉꯥꯛꯇꯪ ꯄꯥꯜꯂꯝꯃꯤ ꯑꯗꯣ ꯃꯥꯒꯤ ꯃꯆꯩꯗꯨꯁꯨ ꯑꯩꯈꯣꯏꯗꯤ ꯍꯋꯥꯏꯗꯒ ꯊꯥꯛꯅ ꯆꯥꯏꯌꯦꯕ ꯁꯤꯅ ꯃꯅꯥ ꯉꯥꯛꯇꯅꯤ ꯁꯨꯝ ꯃꯤꯛꯁ ꯐ꯭ꯔꯥꯏ ꯇꯧꯕꯗꯅꯦ ꯍꯥꯞꯆꯤꯟꯒꯦ ꯍꯥꯏꯅ ꯑꯩꯅ ꯁꯨꯝ ꯍꯦꯛꯂꯛꯄꯅꯤ ꯃꯌꯥꯝꯗꯤ ꯁꯤ ꯆꯥꯅꯕ꯭ꯔꯥ ꯑꯩꯅ ꯉꯔꯥꯡ ꯂꯩꯔꯛꯄꯅꯤ ꯁꯤꯁꯦ ꯆꯥꯡꯗ꯭ꯔꯪ ꯀꯧꯔꯤ ꯁꯦ ꯙꯦꯀ꯭ꯌꯥ ꯁꯥꯛ ꯀꯧꯔꯤ ꯁꯦ ꯈꯔ ꯈꯔꯅꯗꯤ ꯁꯤꯁꯦ ꯆꯥꯅꯗꯦ ꯃꯤ ꯈꯔꯒꯤ ꯌꯦꯛ ꯁꯂꯥꯏꯗ ꯆꯥꯅꯗꯦꯒ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯗꯤ ꯆꯥꯏ ꯁꯤꯁꯦ ꯐ꯭ꯔꯥꯏ ꯇꯧꯅ ꯆꯅꯥꯒꯁꯨ ꯉꯧꯖꯩ ꯑꯂꯨ ꯃꯆꯥꯒꯁꯨ ꯑꯂꯨꯒꯁꯨ ꯃꯤ ꯈꯔꯗꯤ ꯊꯣꯡꯅꯁꯨ ꯆꯥꯅꯩꯌꯦꯕ ꯁꯦ ꯑꯧꯇꯦꯡꯉꯥ ꯍꯥꯏꯗꯨꯒ ꯍꯩꯒ꯭ꯔꯤ ꯍꯥꯏꯗꯨꯒ ꯀꯩꯅꯣ ꯁꯤ ꯙꯦꯀ꯭ꯌꯥ ꯁꯥꯛ ꯀꯧꯔꯤ ꯃꯩꯇꯩꯗꯅ ꯆꯥꯡꯗ꯭ꯔꯪ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ ꯁꯤꯁꯦ ꯏꯁꯤꯡ ꯃꯔꯛ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯒ ꯍꯧꯔꯗꯤ ꯊꯣꯠ ꯊꯣꯠ ꯂꯥꯎꯕꯅꯤ ꯁꯤꯕꯁꯥꯒꯣꯔꯒꯤ ꯄꯨꯈ꯭ꯔꯤꯗ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯑꯁꯥꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯒꯨꯋꯥꯍꯥꯇꯤ ꯁꯣꯝꯗ ꯇꯧꯕꯗꯗꯤ ꯃꯈꯣꯡꯁꯦ ꯈꯔ ꯀꯜꯂꯦꯕ ꯆꯤꯡꯒꯤ ꯑꯣꯏꯔꯗꯤ ꯈꯔ ꯊꯣꯠꯂꯤ ꯁꯨꯝ ꯄ꯭ꯂꯦꯟꯒꯤ ꯑꯣꯏꯔꯗꯤꯅꯦ ꯈꯤꯇꯪ ꯀꯜꯂꯤ ꯃꯈꯣꯡꯁꯦ ꯑꯣꯟꯂꯤ ꯃꯅꯥꯁꯤꯗ ꯆꯥꯏ ꯑꯇꯩ ꯃꯈꯣꯡ ꯂꯧꯕ ꯌꯥꯗꯦ ꯂꯣꯏ ꯂꯪꯁꯦꯛꯄ ꯇꯥꯕ ꯊꯣꯠ ꯊꯣꯠ ꯂꯥꯎꯗꯦ ꯑꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯌꯦꯡꯍꯟꯅꯤꯡꯉꯤ ꯁꯦꯌꯔ ꯇꯧꯅ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯅꯤ ꯕ꯭ꯂꯣꯛꯁ ꯚꯤꯗꯤꯑꯣꯁꯨ ꯅꯝꯖꯜꯂꯛꯏꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯍꯦꯜꯂꯣ ꯃꯌꯥꯝꯗ ꯑꯩꯅ ꯊꯦꯡꯛꯁ ꯇꯧꯅꯤꯡꯉꯤ ꯁꯦ ꯑꯩꯒꯤ ꯀꯩꯅꯣꯗ ꯕ꯭ꯂꯣꯛꯇꯣ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕꯒꯤ ꯑꯩ 1.5K ꯌꯧꯖꯔꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯌꯔ ꯇꯧꯅꯤꯡꯉꯤꯁꯦ ꯑꯗꯨꯅꯤ ꯑꯩ ꯏꯚꯟ ꯒꯨꯒꯜ ꯃꯤꯒꯤꯗꯤ ꯒꯨꯒꯜ ꯀꯩꯅꯣꯒ ꯄꯤꯟꯒ ꯂꯥꯛꯅꯕꯗꯣ ꯑꯩꯒꯤꯗꯤ ꯂꯥꯛꯇꯦ ꯑꯗꯣ ꯂꯥꯛꯑꯔꯣꯏ ꯑꯣꯞꯁꯟ ꯑꯃꯅꯤ ꯍꯥꯏ ꯑꯗꯨꯗꯣ ꯀꯩ ꯍꯥꯏ ꯍꯧꯖꯤꯛꯅꯦ ꯐꯦꯁ ꯚꯦꯔꯤꯐꯤꯀꯦꯁꯟꯁꯨ ꯇꯧꯅꯤꯡꯉꯦꯕ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯑꯩ ꯚꯦꯔꯤꯐꯥꯏꯗꯤ ꯇꯧꯈ꯭ꯔꯦ ꯑꯩꯒꯤ ꯑꯦꯗ꯭ꯔꯦꯁ ꯚꯦꯔꯤꯐꯤꯀꯦꯁꯟꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯃꯌꯥꯝꯅ ꯑꯦꯠꯂꯤꯁ ꯑꯩ ꯃꯤꯗꯤ 1K ꯌꯧꯔꯒ ꯍꯔꯥꯎꯋꯦ ꯑꯩ 1K ꯁꯤꯕꯨ 1.5 ꯌꯧꯔꯒ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯒꯦꯅ ꯑꯩꯅ ꯇꯧꯕꯅꯤ ꯑꯗꯣ ꯁꯤ ꯑꯩ ꯁꯨꯝ ꯃꯄꯥꯟ ꯊꯣꯛꯂꯛꯏꯅꯤ ꯍꯧꯖꯤꯛ ꯑꯗꯨꯅꯤ ꯁꯨꯝ ꯑꯗꯨꯅꯤ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯤꯡꯉꯤ ꯑꯩꯒꯤ 1.5Kꯗꯤ ꯌꯧꯈ꯭ꯔꯦ ꯁꯤꯂꯤꯟꯗꯔ ꯄꯨꯕ ꯒꯥꯔꯤ ꯏꯁꯤꯡꯒꯤ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯥꯡꯉꯤ ꯁꯤꯒ ꯑꯗꯣ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯑꯗꯨꯒꯤ ꯑꯩ ꯃꯌꯥꯝꯗ ꯊꯦꯡꯛꯁ ꯄꯤꯕꯒꯤ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯍꯥꯏꯗꯤ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯤꯅꯤ ꯃꯌꯥꯝꯗ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝꯕꯨ ꯑꯩꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩ ꯃꯌꯥꯝꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯒꯤ ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯔꯦ 1.5Kꯗꯤ ꯌꯧꯖꯔꯦ ꯃꯤꯒꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯑꯣꯏ ꯑꯩꯒꯤꯗꯤ ꯁ꯭ꯂꯣ ꯑꯣꯏ ꯆꯠꯂꯤꯑꯕ ꯑꯗꯣ ꯃꯌꯥꯝꯅ ꯑꯦꯠꯂꯤꯁ ꯌꯦꯡꯕꯤꯕꯒꯤ ꯑꯩ ꯊꯦꯡꯛꯁ ꯇꯧꯔꯤ ꯑꯗꯣ ꯑꯗꯨꯅꯤꯗ ꯑꯗꯨꯅ ꯑꯩꯅ ꯁꯦꯌꯔ ꯇꯧꯔꯛꯏꯅꯤ ꯑꯗꯣ ꯍꯦꯜꯂꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯚꯦꯟꯗꯣ ꯏꯃꯥꯗ ꯑꯩꯅ ꯀꯩꯅꯣ ꯀꯠꯂꯦ ꯀꯩꯅꯣ ꯄꯨꯂꯩꯒ ꯑꯂꯨꯒ ꯌꯣꯡꯆꯥꯛꯀ ꯌꯨꯝꯗ ꯍꯧꯕ ꯇꯃꯥꯇꯔꯒ ꯑꯃꯦꯠꯄꯤ ꯍꯥꯏꯗꯤ ꯏꯔꯣꯜꯂꯦ ꯑꯃꯅ ꯁꯤ ꯀꯩ ꯍꯥꯏ ꯎꯀꯥꯕꯤ ꯉꯥꯗꯣ ꯐ꯭ꯔꯥꯏ ꯇꯧꯔꯦ ꯑꯗꯣ ꯁꯤꯅ ꯙꯦꯀ꯭ꯌꯥ ꯁꯥꯛ ꯍꯥꯏꯗꯣ ꯆꯥꯡꯗꯪ ꯍꯥꯏꯗꯣ ꯉꯁꯥꯏ ꯁꯦꯝꯈꯤꯕꯅꯤ ꯆꯥꯡꯗꯪꯒ ꯆꯅꯥꯒ ꯉꯧꯔꯤꯕ ꯑꯗꯨ ꯄꯤꯖꯔꯦꯕ ꯑꯁꯤꯅ ꯑꯩꯒꯤ ꯀꯩ ꯏꯚꯦꯟꯗꯣꯗ ꯀꯠꯂꯤꯕ ꯑꯁꯤꯅꯤ ꯑꯗꯨꯒꯤ ꯑꯩ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯔꯤꯅꯤ ꯃꯌꯥꯝꯕꯨ ꯑꯩꯅ ꯁꯨꯖꯤꯇꯁ ꯕ꯭ꯂꯣꯛꯇꯒꯤ ꯑꯩ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯌꯥꯝꯕꯨ ꯈꯣꯏꯔꯝꯖꯔꯤ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯅꯨꯡꯁꯤꯕ